1925 के मतलब British explorer Percy Fawcett haribu nupaasna Amazon rainforest ancient city ma thiba chalami. City adu khudingmak sana ngaktana saba city ni haina thajanarami. Aduga mafum adugi ningthodusu sanagi powder na masara taisilaga iruzai haina thajanai. Adubu city ase thiba Percy Fawcett na makoi camp tudagi hek thokhiba numit tudagi mahak kadai da chatkhravana haiba kanana su khangba ngamkide. Amazon forest havasi prithvi da khwaidagi chawba rainforest amani. Masida aikhoina amukfau udriba sanga amadi pambi kya su leiribani. Amazon forest da hojik miyoi 2 million muksi prithvi gi atai mafumga amata samnada vida lei haina phongdokle. Songkhraba amadi chawkhraba jungle asida angakpa kya leiri amadi thainagi matamda leiramba ancient civilization kya gi wari su leiri. Aduna ngasigi videos da mamangi video gi makha tarakpa saruk ama oina Amazon forest ki angakpa mystery khara khangminasi. Number 4. Amazon forest ki ngasi fawda khwaidagi angakpa ama oribasi mafumsida leirami haina thajanaba sana ngaktana saba city aikoina El Dorado haina khangnaba city asini. Thainagi matamda Amazon forest da khudingmak sana ngaktana saba city asi leirami haina thajanai. Mafum adugi ningthongna iru luzaba matamda sanagi powder na masara taisilaga luzai amadi sana kya su turel da thadai haina thajanai. 16th century gi matamda European singna Amazon forest na lariba mafum South America asida laklami. Makhoina lanmi kya puraga laktuna mafum adu loksinanaba plan torumi. Makhoina mafum adu yorokpa matamda Amazon forest da miyosing yamna chawkhutpa city amada leiramba thengnaki. Adubu city adu European singna loksilami amadi madugi matungda 16th century loiramdai adwaida Amazon forest da sana ngaktana saba city ama lei havasi khanglakhi. Hello ma'am, Bejili hariba India ki games and sports ki betting website asigi maramda khangminasi. Register hek tobuga 20 free spins phangani. Masida Jili games hanaraga hapta khudingi iPhone 16 phangwi sansu leigani. Register tobuga welcome bonus sani pansu phangani. Aviator games hanabada 10,000 rupees welcome bonus phangani midi app asi download tobada 200 rupees su phangani. Aduga deposit tobuningi extra 2% su phangani. App asida phone pay GPay madi bank amekta seasonaraga deposit madi withdraw su yamna line tobu yai. Sananing musing comment hapsariba link is register tobiro madi 20 free spins ki khudong chawal lobiyo. Asumna European sing aduna El Dorado city asi thiba horakivani. Makhoina lanmi kya season aduna Amazon forest ki mafum khudingda lep laitana thiramki. Makhoina Amazon forest laiva tonga tonba tribes kya di thengnakhi dubu El Dorado city asi sukphung phangkide. Adubu city adumuk phangdragasu European sing aduna sana kya di phangki. Asumna lep laitana sahi chani muksi thirame dubu sukphung phangdravada El Dorado city asi asengba laivanati mafum adu myth amani haina lauthoki. Madugi matung 19th century da British explorer Percy Fawcett na El Dorado city asi amuk hanna thinanaba thorang torome. Mahangna Amazon forest ki tonga tongan mafum nipan da thiba salami dubu European singna phangkiba adumna sana amadi El Dorado city natava atai city fawba phangkide. Mahaki aroiba expedition da Percy Fawcett Amazon forest ki mayai waida aroiba oina miyamna uhoki. Madugi matungda mahak El Dorado thiba amuk chatki amadi asumna mafum dudagi Percy Fawcett thiba phangkide. Numit adu 29 May 1925 ki matamni Percy Fawcett pu aroiba ukhiba mafum asi Brazil da leiva Mato Grosso hariba mafum asidani. Numit kyani miyam changduna mahakpu thikidubu Percy Fawcett masa hingna natraga mahaki asiba haksang su amatta phangkide. Matam maduda scientist singna research torba matungda mafum adu miyoiba singna leivda yamna khudong sadaba mafum ni haina phongdoki. Mafum duda khungangna chingba amata sawa yafam thokti haina su phongdoki. Adubu matamgi matungina technology su sumsum chawkhalakpana Amazon forest ki mafum asida thaina miyoiba singna leiramba khungang amadi atai pochai kya su phangki. Mafum aduda researchers singna human waste kya su phangki. Scientists singna mafum aduda lidar scanning device sizinaduna thiba matamda songkhraba jungle marak aduda thaina saramba ancient structure kya su thengnaki. National Geographic Timnasu Caribbean Samudra Mapaldagi kilometer strong amuk chalaga leva Amazon forest ki mafum amada city ki mawngda sava chahi lising aniga chonga amuk lirava structure kya uwa marak aduda leiramba thengnaki. Adubu masi mayam asida El Dorado si karambana amadi El Dorado si kadaida lei havasi ngasi su mystery ama oiri. Number 3.
Amazon forest ki yamna songkraba jungle marak asida prithivigi atai mafumga samnadava tribe kanglup kya sul leiri masigi miyoi sing si asuk sathikraba jungle asida kamdongna hinglibana havasi anthropologist sing nasu mamutana khangma ngamde tribe sing asigi marakta pirip kura haina khangnaba western brazil da leva tribe makhal ama lei tribe asi thaina di mi masing yamna leirame dubu ngasiri sumnagi miyoi 35 dagini kun fawgi manungda khaktak ngai haure tribe asi ahan boina 1998 ki matamda lei hava thengnar kivani makoina ahan ba atopa miyoi singa unaba matamda makoigi marolda yamna waba mari thamoi sokpagi maongda wafam kyasu haiki anthropologist singna makoina hariba wai singadu decode tormi madi tribe asi hana yamna mapangal kanba wata padaba tribe kanglup ama oiramki adubu jungle aduda mining toba lakpa mafia group kharana makoigi miyoi edu nongmaina kaplaga ayamba loina hatpi ki voiramki aduga thodok aduda makhoi khara sikhaktang hingobani ngasing asisu Amazon forest da seguma tribe makhal kya lei hfc chapchaba masing khangma ngamdre makhoi sing adu kadai dagi lakpa oiramgani thaina chahi lising kya gi mamang da leiramba ancient civilization gi miyoi sing aduga mari leinaram ga dori wasala number 2 chahi kya gi mamang da gi historian sing na Amazon forest da leiriba miyoi sing asi karam matamda lakibuna hfc khangma ngamlamde adubu 2017 ki matamda Colombia da archaeologist kharana jungle marak asigi chingin nung kharada ancient painting khara thengnaki masigi aso bunung singsi jungle manung asigi leibak tofok fumjilaga lerimki painting sing adu study tawnava archaeologist singna 13 km muk tokthoklaga study tawrami maduda masigi painting asi thainigi matamda surung amagi manungda yeklambani havsi khangma ngamki masigi 13 km sangba surung asida yeklam leba painting sing asi chawrakna chahi lising taragani thui muk liraba painting oiramki matam madudi prithvi gi aroiba ISS ki matam nemadi jungle asisu hojiki asumna natwa IS ngaktan kupsilaga leram livni painting sing adu sumnagi ISS ki matam da hinglamba jiva kyasu yorumki asumna painting sing adu dagi khangmangam ki madudi ISS ki matam asida miyoi khara mafam asida khundaduna lerami havsi khangmangam ki number 1 2013 ki matamda Peru dagi chemistry ki satra mana Amazon forest da masigi yamna angakpa structure macha si thengnakhi upambi amagi manada saram live structure macha si hek yengmuda loina angakpa faungnakhi structure si me da concept leduga matai ekoi bisida sambal khavdonga khazile satra duna structure du photo namlaga social media da thagalami saktam si miyamna su amukta udriva saktam oiramki sumna madugi matungda scientist khara namuk investigation gi damak mafam maduda chalami mafam maduda structure asigumba nifu manga muk hena thengnaki kharana u masara saram khemadi kharana pambi gi manada saram ki structure asi silk hand sign mingthon khemadi laboratory da puruktuna study toki microscope da yengma matam da structure adugi matai matai da dust might nappa thengnaki dubu masina disil asi puthoktovni na makoina savdi oiroi numit kharani gi matungda mayai da leiriba kona du tapna kairak khimdi manungdugi spider macha ma tholoki sumna structure si western amazon da khak phangba spider makhal amna sava structure oiramki structure sida kwesilaga sarivasi maduna 10 mai sing adu fajilaga thamlaga macha du tholokpa matamda machinjak oina chana fani